US की प्रेसिडेंट डोनाल्ड ट्रम्प फोंदोखिबदा ngasi makha tan Iran da military strike chathagani haina silam thorang adu Gulf ta layeba USA ka punna chatminnari ba lebak sing haijrakpadagi tokle haina makna phongdokre makna makha tan hai hauji lana si losinana ba yamna kanba mongda negotiation chathari masin afaba maikegam da kai mukhardi suksoi ma soidana thorok ngamgani khalle hairi bo phamsing asi makna ngarang White House ta phongdokibani wafam adu mahaki social media da Iran gi mathakta mahakna achoba attack ama sem sare haina lawthokluroba matung Gulf ta layeba US ki maruoiba base camp kaya hangliba laibak sing adugi maikaidagi strike adu chathadana ba kanna haijrakhiba adu yamna lumna lawduna haiba plan adu tokhibani haina magna makhata ki attack chathaba tokpagi plan asi matam kharagi oibi yai laibak pharabadi makhata attack amata leidaba su yai haina US की प्रेसिडेंट डोनाल्ड ट्रम्प ना मखाता ना फोंदोरकी हाइरे ईरान की लानमी की माइकेदगी फोंदोरकपदा करिगुंबा USA ना मखातान अटैक चथबगी खोंथांग लखलकलबदी मखोगी मयोक्ता अनुभव लानफम कया अमा सेमलकनी हाइना अकनबो वार्निंग तोखरे वफम मसी US प्रेसिडेंट डोनाल्ड ट्रम्प ना ईरान की मथक्ता अनुभव अटैक सिंग चथगनी हाइना तोरमबदु यानबा अम प्रोपगी ममी तारे हाइदुना अमदी Gulf की मिचंग सिंग हाइजरकपदगी तोकले हाइना फोंदोरखिब अदुगी मतुंगदा फोंदोरखिबन ईरान आर्मी की वंगांगरोय ओरिबा मोहम्मद अरकामीना ईरान की न्यूज एजेंसी अमदा फोंदोरखिब वफम अदुगी मतुंग इनदी करिगुंबा ईरान येकनबो ओरिबा USA ना जयोनिस की लांगदा अमुकना थुदुना ईरान दा मखाताब अटैक चतरलबदी अनौबु लानफम कया सेमदुना अनौबु खुलाइगी लोइनना अनौबु लालोंग सेमलग अटैक तोरकपासी ngakthokpaduna खुद हनगनी हाइना सुमहांग अकनबो वार्निंग पिरखिबनी निंगसिंगबा याय चाही एसिगी हौकिबा फेब्रुवारी तांग 19 दा US अमदी इजराइल लंदाबा हरकपदगी चत्रकिबा अकनबा लालदु हौजि फौबो लोसिले हाइबि याद्रि अप्रैल की तांग 9 दा यामना सोनबा सिसफेरा म लौथोखि मदुगो लोइनना वरि सानाबगी खुदोंचाब अमक फंगिबादु मखाताना वरि सानाबि याबगी तंजा लैखिदे डोनाल्ड ट्रम्प ना माके सोशल मीडिया प्लेटफॉर्म ओइबा Truth Social फोंदोरखिबगी मतुंग इनदी कतार सऊदी अरबिया अमदी यूनाइटेड अरब इमिरेट की लुसिंगबसिंगना ईरान की मथक्ता मखा ताबा मिलिटरी अटैक अमा प्लान तौरिबदु लेपननबा कन्ना हाइजरखिबनी ngasi ayuk Iran lanmi wangangloi oiba akramiana makhatana phongtokibada mahakki leibakni yeknabag leinariba sisfiar asi khutong chab loduna lanphamda mayuknana bagi pangaladu anobu method kaya am hapchinduna sem sabagi tanja phangki hauji ma Iran state of Hormuz control tawri yeknabasingna Iran bu ikai khumnabagi lambi oiribani amadi Iran gi masagi oijab right sing dubu masak khangadabani waroisin proknanaba Iran thamkiba condition sing adu USA gi maikitigi yaba natana lalasi losinbagi oithokpa lekti hainasu mahakna makhatana phongdokhi state of Hormuz amuhana hangdokpa yamna maru oi maleng ya hauji oiba account imbalance laksinba maru oi haina G7 da yaw balebak singi finance minister singna nawhona phongdokre maleng economy da leiba riksing kokhanna balebak mayama ma thabak tawminana ba makhoigi achitba phirepsu joint statement amada phongdokki Canada France Germany Italy Japan United Kingdom amadi United States ki minister singna mara jet energy market sing lehenana ba makhoigi phirep hongba leiti haina su phongdokki masita natana mapanda porchi thadok thajin tawbagi thabakta kuchi tawduna athingbasing thambagi thawngsing adu amuhana tawduna ba laibak punmakta makhoina akanba mongna taksin gi haina pawosin makhatari yamna khudung thiringai oiba mongda United Arab Emirates UAE gi Baraka nuclear power plant da drone attack tawkhib adu Iraq tagi pasilakki haire madu Iran na support tawba Shia Muslim terrorist singna tawba oigani haina singnari haina paugi source ne makhatari haugiba February tang 19 da United States amadi Israel na Iran gi matak talanda haukraba matungda Iraq ta base tawba Shia Muslim terrorist singna su Gulf Arab leibak sing da drone attack kaya ama tawki makhoi sing asi Iran na drone missile na singba piduna yokhatpa proxy terrorism group ngaktani haire Baraka nuclear plant da attack torokpa aduda laibak phabadagi mang takpa radiation thokpa misi mina amatadi yaukide drone adu pokhaibada plan adu akoibada leiba generator kaya di panduna asu openangki United Arab Emirates tawkiba attack adu gi matangda group amatan claim torokpasu leitri adubu Iran gi proxy singna tawbuni haina
चेतनादी मियामना थाजनरी यूनाइटेड अरब इमिरेट की माइकैदगी फोंदोरलिब वफमसिंगी मतंगदा इराक की सरकार की स्पोक्समैन बासेम अल अवादीना चप चाब वफम अमता हाइरक्किदे अदुबु महाकना यूनाइटेड अरब इमिरेट टारगेट तौदुना ड्रोन अटैक तौबुदी यामना कन्नदी यानिंगदबु फोंदोक्खिबनि हाइना पावोसिन मखा तारे यूक्रेनियन फोर्स की ड्रोन अटैक यामना कंसिललक्पा अमदी यामनासु अरुबा फिबम अमा ओइरक्लिंगै तलक्ता रशिया ngasi hona masagi nuclear force ki achoubu lan awrai bagi thabak tawkre numit humni gi lan awrai asida lanmi lising phumari missile launcher chani gi mathakta aircraft chamani phugi mathakta surface warship 100 submarine 300 amadi intercontinental ballistic missile ICBM nipan yauna asset kaya puthokani haina Russian Defense Ministry na phongdokki lan awraiba sida nuclear warhead pubangamba ballistic amadi cruise missile kapnabagi sem sab amadi atai khudak ki oiba threat kaya thengnanabagi lalong kaya su tamgani haire lan awraiba sida Russia gi nuclear khulai thamliba yumlonaba Belarusu saruk yagani Belarus ta thamliba Russia gi kuchu khulai singi manungda khwaidagi anubu mayai oidap tawba range gi nuclear capable orishnik missile systems yauri Ukrainian force asi nongchuk leibak sing support over yamna maru oiba Russian conventional oiba mawngda lan sokna bada kaidonung da mapung phana mai thiba piba ngamloi haibasi nongmagi mayek singjulakle masigi phibam masida masagi ijat kidamakta Russiana akaknaba mawngda apikpa technical nuclear khulai sinar katra haibagi akiba kya leire Ukrainian force ki drone sing adu hawjiki oinadi khamthengna sophisticated oirakpa maramna capital Moscow yauna Russia gi lamdam kayada aruba setheng kaya mayokle sahi mari helab lanasi mamang da Russian gi official singna yamna thapa mafam da sokna ba lani Russian micham sing da kayimut tawroi haina phungdok tun lakhibani hawjikti masigi lanpham masi ayo silakle haina su pawo sin makatari Gaza Strip ta United States na santai na dun ceasefire tawbudi yengchinbagi thabak thawrum sing chatharibadu Board of Peace na ceasefire di yanakibagi matung ina terrorist group Hamas asi khulai thadok hananabagi damakta khanghan biyu haina United Nations Security Council da taksilagani haire US ki President Donald Trump lingkhat kiba Board of Peace na pukhalak ki wafamadu lakliba sagol se nimita Security Council da Middle East ki matang da wa khanabadi yaurgani haire Hamas na khulai thadok haibi yadaba Yan kanghalaga sasan tawbagi thabak tu haibi yadaba amadi Gaza da taseng na civilian sarkar am layanana bu honabada yadaba asina ceasefire asi mapung phana satna hanabu honabada khuro oiri haina Board of Peace ki report amana hairi report asi Hamas na thadoki borol amada reject tu haina si phongdoke President Donald Trump na hawdoki ba point kun gi ceasefire da Hamas ki khulai thadok pa amadi pak sanbe surungi network thukai be wafam chi yauki Gaza dagi Israeli force ki withdraw tawba amadi technocratic Palestinian sakar ama lingba international oiba stabilization force amadi poi tawba amadi mang tapna Gaza gi lamdam sing asi amuk ngana semgat pay wafam sing su yauki Hamas na khulai thadok yadaba amadi atai khuro kaya ama thangdun leiba maramna Israeli force withdraw tawba gi wafam su hojik makki di leitri haire Lebanon da Iran na sagot pa Hezbollah amadi Israel gi marakta khwaidig anuba landa si kibami gi masing lising ahum helle haina Lebanon gi health ministry na phongdokre ministry na hai Israel gi strike sing da si kibami gi apun ba masing hauja huji nupi masing chani ga mugdani thoi amadi angang gi masing na chani ga trama thoi yauna punna lising ahum ga kun sure US amadi Israel na Iran da attack to kibu matung March ki tang ani da Hezbollah militant group na Israel da kapsin badagi Hezbollah amadi Israel gi marak akan mamungda no mai kapna ki ceasefire yana chi ama sahi tawnarba phawbada nakal animukti attack sing adu leppa laikide Hezbollah na kapsin ba hokibadagi Israel na Southern Lebanon da landaki amadi Lebanon gi konung oiriba Beirut amadi atai mafam kaya da bom thadarakke khulai thadok na ba Lebanese government yauna maikai kaya dagi pirakpa akanba pressure Lebanon da sakti leiba political entity ama oiriba Hezbollah na khangle lalasin maram oiraga Lebanon da miyoi million ama hen lanjinari khara amana lambi singda khanba ten singda amadi Beirut ki samudra mapan singda changjapam lounari marak asida Hezbollah na Lebanese lam amadi Israel gi oiba awang thangba
border townching animakta makhoigi lanmising matakta Hezbollahna toina chathaba drone attacking thingnanaba yamna kanna hotnabada awaba oiri Lebanon da Israel gi strike numit khudingi leptana chathari Washington da Lebanon amadi Israel gi marakta wari sanabada April gi tang 38 ta ceasefire ama tawnakraba amadi June tha phawba sangdokraba phawbada Lebanon da Israel gi strike gi leppa leite Southern Lebanon gi mafam kaya da hojiksu Israel gi lanmising leiri adum moinamak wari sanabada Hezbollah yaudi amadi wari sanabagi mayokta lepi hairi madugi mahut group asina makhogi oiba maru oiba misang Iran na Pakistan kuthangda United States ke wari sanabada Iran na oina sawgatli lising maga samapa nifu nipanda Israel semkiba matamdagi hauna yimthangna balebaksing asi langi phibam amada officially lerei Israel gi military gi Arabic sportsman Abisi Adarina phongdokibagi matung inadi Khatangba coastal city tayar ga naknaba tongan ba town chingda leiba miyam air strike sing chataringai da atopa mafam da chatnaba haiki marak asida militant politician oiba Islamic Jihad group na makhoi official singi manungda amma Syria gi border ga naknaba Walbeck city da leiba mayumda ahing nongyai da Israel na chathaba akanba air strike amada masana pigi loina na siki hairi Israel gi official sing na phongdoro kibagi matung inadi Hezbollah khulai thadukan bada miyam thamduna lakli amadi chathariba negotiation sing asi diplomatic ki oiba marising normal da pukna ba tangai fadaba amani hairi Lebanon gi official sing security agreement ama pami Lebanon dagi Israel gi lanmi sing lothokkiba makhoina pami amadi Iran na sogatpa militant group Hezbollah khulai thadukanaba makhoi achetpa phirep adu ahong baleiti hairi kapna ba leptra basu nakal animangna hauki irai nimita ceasefire numit nifu mangani gi sangdokna ba yanaki amadi megi tang kunma panda direct oni wari sanabada military delegation sing saruk yagani haina mangjowna na lothokpusu leikrabani US ki president Donald Trump na Lebanon gi president Joseph Aoun amadi Israel gi prime minister Benjamin Netanyahu unahan bagi apamba phongdokhi adum oinamak Aoun na tangkak asida Netanyahu unaba natraga hakthengna na wari sanaba Washington na chatlu yakide mahaki phirep asina maram oiraga Lebanon da pamdaba thodok kaya thorkadaba male Israel ga wari sanabagi mayokta Lebanon da khongtang sing changchilli Israel amadi Hezbollah gi marakta khwaitigi anu bulan haugiba matamdagi Israel manungda Israel lanmi kunithoi Israeli micham ani amadi Southern Lebanon da thabak toba defense contractor amma yauna siki Southern Lebanon da laiba UN peacekeeping force singsu Israel amadi Hezbollah gi lalasin nangli haina pawosin makatari atopa pawmana Prime Minister oibadagi pawgi mifam amupo pangtok tribun Narendra Modi na Norway da pawmigi wahangi pakhum amta piramdana chenkhre MEA gi pawgi mifam dasu official singna pawmigi wahang onan tainaba pakhum piduna issue dagi thaidokna buhotna khre World Press Freedom Index da chamma yankhai tere chuba position da leiduna pawche gi ningtamba matik chana leitraba lebak am oire haina wawa lauraba India gi Prime Minister Narendra Modi na mahaki Norway khongchatta pawmi amagi wahangi pakhum amta piramdana chatkibagi damakta maikai kayadagi akanba mongdi yaningdaba phongdoknarakre kumjali singani ge sutma tram bari da Prime Minister gi pham pai khibadagi ngasi pawbuda pawgi mifam amata tawduna lakhiba Prime Minister Narendra Modi na Norway gi Prime Minister Jonas Støre loinana joint press statement ama thamlaba matungda Norway gi journalist nupi amana Prime Minister Narendra Modi da karigidamak India gi Prime Minister na pawmising gi wahangi pakum pidabano amadi open press conference pangthoktuna pawmi gi wahang lawraga pakum pina bohotna dribasi karigino haina hanglakkibani journalist nupi adugi wahangi pakum madu amta piramdana Prime Minister Narendra Modi joint press conference pangthokliba mafam madu thadoktuna yamna khonglei thuna chatkibani madugi matung journalist nupi aduna Prime Minister Narendra Modi ne mafam madu thadoktuna chatkibagi video adu social media da thagalaktuna World Press Freedom Index da khwaidagi chawba democracy chatpa lebak ni hairiba India gi position aduki matik niamna lagiba sigi matangda nungnangma phongdokkhre PM Narendra Modi na pawmigi wangi pakum amta pikhidabagi issue asi pung khara leiraba matung Modi gi Norway khongchat ki manungchana pangthokhiba India gi Ministry of External Affairs MEA gi official press briefing da amuk ana pukhalakki
ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡ ꯑꯗꯨꯗ ꯅꯣꯔꯋꯦꯒꯤ ꯑꯇꯣꯞꯄ ꯖꯔꯅꯦꯂꯤꯁ ꯅꯨꯄꯤ ꯑꯃꯅꯁꯨ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯏꯟꯗꯤꯌꯥꯒꯤ ꯄꯥꯎꯆꯦꯁꯤꯡꯒꯤ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯒꯗꯧꯔꯤꯕꯅꯣ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦꯒꯤ ꯅꯤꯡꯇꯝꯕ ꯃꯇꯤꯛ ꯆꯥꯅ ꯂꯩꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯕ ꯏꯟꯗꯤꯌꯥꯕꯨ ꯀꯔꯤꯒꯤꯗꯃꯛ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯅ ꯊꯥꯖꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯋꯥꯍꯪ ꯍꯪꯅꯈꯤꯕꯅꯤ꯫ ꯄꯥꯎꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯪꯗ MEAꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯦꯁ CB ꯖꯣꯔꯖꯅ ꯄꯥꯎꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯍꯪ ꯍꯪꯂꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯐꯖꯗꯦ, ꯃꯁꯤ ꯑꯩꯒꯤ ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡꯅꯤ ꯍꯥꯏꯔꯗꯨꯅ ꯄꯥꯎꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯪꯂꯛꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯅꯀꯣꯏꯅꯅ ꯏꯟꯗꯤꯌꯥ ꯑꯁꯤ ꯆꯍꯤ 5,000 ꯍꯦꯟꯅ ꯂꯩꯖꯔꯛꯂꯕ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃꯅꯤ, ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯃꯥꯂꯦꯝꯒꯤ ꯑꯆꯧꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯌꯥ ꯄꯤꯈ꯭ꯔꯦ, ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯋꯥ ꯑꯅꯥ ꯇꯥꯕꯗ ꯏꯟꯗꯤꯌꯥꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯏꯟꯗꯤꯌꯥꯕꯨ ꯊꯥꯖꯩ꯫ COVID-19ꯒꯤ ꯃꯇꯝꯗ ꯏꯟꯗꯤꯌꯥꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯄꯥꯡꯈꯤꯕ ꯃꯇꯦꯡ काउथोक्पा यारोय। G20 अमदी AI समिटसिंगदा इंडियाना लौबा थौदांग पंदबा यारोय हाइना खुमलक्खि। सेक्रेटरी CB जॉर्ज के पाखुम मदु पेंद्रदुना पाउमी यदुना महाकना हंगखिबा वहांगी अखन्नबा पाखुम पामी हाइना फोंदोरकपदा MEA गी ऑफिशियल सिंगा पाउमी अदुगगी मरक्तना ngahakhtang उंखटनरक्के। पाउमी यदुना पामलिबा पाखुम मदु CB जॉर्ज तगी फंगदबगी पाउमी नुपी अदु हौगत्तुना प्रेस ब्रीफिंग पांथोक्लिबा का अदुदगी थोक्खि। CB जॉर्ज न PM मोदी की खोंचत अदुगी मनुंग चन्ना पांथोक्पा मीडिया इंटरेक्शन की थौदांग अदु महाकना लौदुना लाक्लि अमदी मखा ताना लौखिगनि हाइनसु पाउमीसिंगदा फोंदोक्खि हाइरि।